Thobal Districtki Khongjom Turel haina khangnaba khong asidagi horaklaga Samaram Chingtham amadi Tentha fauba cheliba lamdam asigi Loumisingi amatta ngairaba Samaram Laukhong asigi makhada saba Lousi Canal gi Syphon namada ising yutharaga khong asigi ising chenkibana maram oiraga Loumisingda ising fangdabagi Awaba Maiyoknare hairi Laukhong asigi Syphon asi Manipur lengaki Water Resources Department ta sembinaba hanjin aiba cherol piduna wakatlabasu mana tasinadri haina lamdam somgi Loumisingna lengaki mapi mapa oiribasingi pukning chingsilakli Hiramasi gi matangda Khongjom Police Station gi maningda leiba Wangbaldagi horaga Lousi fauba ising pinabagi semliba Canal amasung Samaram Laukhong anigi crossing center da saba mini dam makhongda pangthokpa paugi mifam amada Khongjom Ideal Club ki wangangloi mutum santana fongdorakpada mamang sahida Manipur lengaki Water Resources Department ki makhada saba loikraba Syphon asi kaibana maram oiraga Khongjom gi makha thangbada leiba Khongjom Samaram Chingtham amadi Tenthagi Lokol kaya ising fangdabana lau panba yadre Numit nini faubagi manungda kairiba Syphon asi mari leinaba singna semjinbidrabadi Syphon asi thugairaga lau uba yanaba semjillagani haiba wafam thamlaki Resource Department na yamna chawba project Lousi Canal haina laiba Lousi Canal asigi mathakta saba ekhoi Samram khong haina su khangnaba Khongjom gi police station gi nakan da seliba khong ase ekhoi Lousi Canal gi mathakta ekhoi madugi makhadana ekhoi Lousi Canal chakhraga mathakta hairiba khong ase pubagi moina ising chenba yananaba sabiramba hairiga sabiramba se mase kaiba number moirakanda hairiba Khongjom gi maningda leiba lokon sing Samram gi lokon sing Chingtham gi lokon sing amadi Tentha phugda tawba yaba lokon adugi matik pak chawba low pari lising amagi mathakta lising anigi mathakta leiba area sina hairiba lowse palaga chabani aduna maram moiraga hairiba Canal asi gi mathaka sabiramba thong asina quality yahudaba dun maram oiraga kaibana maram oiraga hairiba mafam sing ase lau uba yadaba amadi hojik lau ubagi season matam lakpa matam da longi sing sina yang wana leiba matam asida aikoina local club identity club na department sing resort luraga si izadana tawbiyo na haidana aikoina sasa khosadra hairubadagi hojik phobuda madugi leithok lesin tawdana leibadagi aikoi Canal ase अखोई लौसी केनेल हाइरिबा हान लेरमिबा फिल्म अदुदा खोंगजोंगी खुंजासिंगना होगलगा हाइरिबा सी केनेल से फुंजलगा हानगी खोंग मरम अदु थम्मगा अखोई लौ उनबा अखोई सेम सागनी हाइद्रंगा सी असे लौमी मयामना अखोई मफम असिदा हौरगा इरांग असे अखोई प्रेस मीट तौजबनी Mutum Kanta Singna Makhatana Haikibada Achauba Project Amagi Makhada Water Resources Department na Khongjom Police Station gi maning da leiba Crossing Center asigi mini dam gi saruk ama oina Samaram Laukhong gi makhada sariba Wangbal Canal gi Syphon asi ningkhairaga Laukhong gi ising canal lomda oina chenkibadagi Loumisingda ising fangdabani Chahi fadriba Syphon asi quality maintain tawdabana maram oiraga kaibadagi lau pari lising ama henna lau uba yadana leire Hiramasigi matangda Water Resources Department Manipur gi Chief Engineer amadi Water Resources Department Thobal gi Executive Officer da Khongjom Ideal Youth Club na Ayiba Cherolama pisinduna khanghallabasu udlai parai tawduna ngasi fauba leire Ising fangdabana maram oiraga lau uba yadabagi Awaba Maiyoknare ba khoisaunaraba Loumisingna Syphon nasi thugairaga hanna leiramba Canal adugi fibam na thamgani haina ngasi thorakpani Syphon asigi fibam asi tha asigi lakliba June 12 faubada mari leinaba Water Resources Department na yengsinduna semjinbiu karigumba hariba matamasi faubada semjinbidaba tarabadi maduda thoklakpa afafattagi daita pumnamak Water Resources Department amadi Manipur lengakna pugadabani loinana hariba mafam asi lau uba yanaba semjindrabadi Lousi Canal gi atopa mafam singda department ki oiba thabak suriba singsu thingzilagani haiki मफम असी डिपार्टमेंट याम अथु मतमदा निमित निनी की मनुंगदा अखोई मफम असे लाखिदना हाइरिबा काइरिबा जगह असे सेमजलगा लौमीसिंग असिगी लौ उबा याननबा अथु मतमदा सेमबियो हाइबा मिसन खोंजम आईओसी क्लब की माइकैदगी डिपार्टमेंट की साइट अमदि मणिपुर गवर्नमेंट की साइट अखोई अपील तौजरी लोइनाना हाइरिबा मफम असी lau uba yananaba ising chenba yananaba mafam semdri phawba hairiba Lousi Canal gi thabak suriba akoiba sing ase akoi matam kaktuna akoi thingjanjagani loinana Lousi Canal su phunjalaga ikoi moina tawbiraktaba taragadi Lousi Canal se phunjalaga ikoi ising chenba yabagi thakta akoi semjanjagani lomi mayam amadi khunja mayam horaga haiba wafam simatung department amadi Manipur government ki maikai dai appeal se tawjari
ꯈꯣꯡꯖꯣꯝ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯥꯏꯐꯟ ꯑꯁꯤ ꯁꯦꯝꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯧꯃꯤꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯅꯦꯜ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛꯁꯤꯡ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯕꯛ ꯂꯦꯞꯍꯜꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯁꯨꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯑꯃꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯏꯐꯟ ꯑꯁꯤ ꯁꯦꯝꯖꯤꯟꯗꯨꯅ ꯂꯧ ꯎꯕ ꯌꯥꯍꯟꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ JCB ꯁꯤꯖꯤꯟꯅꯔꯒ ꯇꯧꯈꯥꯏꯔꯒ ꯍꯥꯟꯅꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯊꯝꯂꯛꯈꯤ꯫ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯥꯡ 6ꯇꯒꯤ ꯃꯈꯣꯏꯁꯤ ꯁꯤꯗꯩꯗ ꯂꯥꯛꯑꯣ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯍꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯁꯤ ꯃꯃꯥꯡ ꯊꯪꯕꯈꯩꯗꯤ ꯏꯁꯤꯡ ꯈꯔ ꯂꯩꯕꯅꯤꯅ ꯁꯦꯝꯃꯦ꯫ ꯃꯅꯤꯡ ꯊꯪꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯀ꯭ꯔꯛ ꯆꯠꯇꯅ ꯂꯩꯕ ꯃꯔꯝꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯁꯦꯝꯕ ꯂꯥꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯥ ꯊꯥꯕ ꯃꯅꯤꯡꯂꯣꯝꯗ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯕ ꯆꯠꯆꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ JCB ꯇꯧꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯖꯒꯅꯤ꯫